ngasi numidang wana phonghiba tongan manipuri siphongsingdigi amasung thokiba thawdo wathoksingdigi maruoibi i pausing khonggacharaga manipur top channel gi makedigi mayamda thamjagi ahanbada ngasi state sigi oiba covid-19 update mayamda thamjagi yamnamak laibak thiba haiba numituni mya amu phau oikhidriba mongda ngasi yamlaba mioi haibadi manipur covid-19 positive oikre Government of Manipur COVID-19 Kamal Control Room Niki Thadorapa Press Release number 430 ngasi tang kunngamapan thamanga English ngi kunngamathoi ngasi numidang warang di pung mga phoki oiba update tamyam haukiba pung kungamari sita amuk phoba oikhidriba mong na miyoi lising ama sukna gitaru general population ngi aduga miyoi amana Central Armed Police Force tagi do apun boina miyoi Manipur haukiba pung kungamari sita lising ama sukna gitar COVID-19 positive oikre Hairiba miyoi singsi Imphal East dagi Saniga Kuntraga Taret Imphal West dagi Sahumo Yankhaiga Nipal Thaubal dagi Maudraga Nipan Bisnupur dagi Humpugomdoi Kaksing dagi Humpugomdoi Ukhul dagi Mapan Susampur dagi Maudraga Mathoi Sandel dagi Mari Senapati dagi Nipan Tamenglong dagi Kuntraga Taret Tengnopal dagi Taru Kangpokpi dagi Ahum Zaribam dagi Mari Kamjong dagi Tara Noni dagi Ahum Amasum Ferzol dagi Taraga Nithoini aduga makhoi lokhat pham thokpa amasum siksing thorang khodimak lokhat khre hainasu press release asina mayek singna pali aduga haukiba pung kun gi mari ista yamlaba miyoi taraga manga Manipur COVID-19 na laikhidre hairiba miyoi singsai humdraga manga suro Bisnupur dagi nupa ama yankhai ga mari suraba nupa ukhul dagi nipu suraba nupa Imphal West dagi yankhai ga manga suraba nupa Imphal West dagi nipu ga nipan suraba nupa Imphal West dagi humdraga manga suraba nupa Imphal West dagi humdraga manga suraba nupi Imphal West dagi nipu suraba nupa Thaubal dagi humdraga tare suraba nupa Imphal West dagi nipu ga mathai suraba nupa Thaubal dagi yankai suraba nupa Imphal East dagi kunthraga manga suraba nupa Imphal East dagi nipu ga manga suraba nupi Imphal East dagi yankai ga tare suraba nupa Imphal East dagi masum marfu ga manga suraba nupa Imphal East dagi hairi aduga makhoi singsi mathang sitna hairiba hospital singsta laikhidre CCC Bisnupur dagi ama DH ukhul dagi ama Siza hospital dagi ama RIMS dagi taru amasum Jenims dagi taru ni so hairi aduga apunba miyoi masing laikhidabasi COVID-19 ngasi gi miyoi taraga manga si tharaga miyoi apunba satret ka humdraga taruk sure aduga miyoi songaga humfuga mari COVID-19 gi naba pharaktuna ngasi discharge tawkhre aduga hauji state asida nahanduna lairiba miyoi masing si lising nipan hen khermyam lising nipan ga kuntrani aduga recovery rate sina state sigi oina 81.97% lairi hanis pali aduga hauji latest information amagi matungina apunma vaccinated tawkiba states ki masingsi la ahumga lising humdraga mangaga songwaga taraga nipane hainisu Dr. Khorom Sasukumar mangang additional director and spokesperson Health Department of Manipur no khuyak pidno thadropa press release asina pali Marak thana mapalam griba paukhra memna hapsage Canada gi boarding school amaga yam naknana angang saniga taraga manga Phumlamba Thengnare Canada da ground penetrating radar specialist ki mating amana Kamloops Indian Resident School angang saniga taraga manga Phumlamba Thengnakre masi investigation amana Kamloops Indian Residential School angang sing mafamasida Phumlamba do khangmangam khibe Amaromda atopa paw manamu CBSE gi class 12 exam May 13 mathoi hearing tawragani Supreme Court ki Justice AM Khan Wilker amasum Dinesh Maheshwarina irai numita phongdorakre madudi class 12 ki exam CBSE gi cancel tawbigi matangda May 13 mathoi hearing satharagani amasum Mamta Sharmana petition oiraga tharakiba case aduda pandemic asina maram oiraga exam asi cancel tawbina bahairaduna PIL tharakibani amasum AC na di case adu apex court amada satharibana makhoi gi wakhalon piningdaba laye haina phongdokhi adubo thenglabada Monday haibadi May gi 13 mathoi asida karigumba kharadi uba phanglagani so hairi amasum petitioner na center da CBSE amadi council da exam adu cancel tawna notice adu pikibane amasum haujuk oiriba COVID-19 gi phiba masina safagadaba mawongda angang singna aki tujungba yaudana exam thaba oi haikena spausna make singna pali makasa tharakpoina to papaw manamo COVID patient singi discharge tawbigi kangnon nauna semdokre layong ulaktrabadi numit 10 da discharge tawba yaragani health department home isolation da lairiba COVID anaba sing amadi COVID care facility da lairiba anaba singi discharge tawbigi mawong nauna semdokhibaga loinana anawa satna kangnon gi matungina COVID ki anaba amana layong ulaktrabadi magna positive oire khanghiba numit 10 leiraga test tawdrabasu discharge tawba yaragani
Health Services Manipur ki Director Dr. K. Rajona Thadokpa Serol Amana hai Ministry of Health and Family Welfare Government of India ki revised discharge policy for COVID-19 amadi revised guidelines for home isolation of mild symptomatic COVID-19 cases ki matungina Manipur gi su revised discharge policy for COVID-19 asisiamani masum policy asigi matungina symptom amata utaba dubu positive oinadi laboratory na confirm tawraba aduga home isolation na leiraba anaba mana mahakna sample laukiba numitagi numit 10 ni leiraga isolation tawba loisinba amadi discharge tawbu yaragani amasum discharge tawdringagi mangoinana testing tawbigi mathau tadre amasum yamna kanma layong uttaba layong kharadi utpa covid care facility ta leiba anaba singdi matam sana temperature on gadabne amadi pulse oximeter matam sana yengadabne anabadu numit humni thangnana antipyretic thadana fever laitrabadi numit 10 gi manungda discharge tawgadabne amasum discharge tawdringai gi mamangda test tawbigi mathau tade discharge tawbigi matamda anaba miyoy adu yumda numit 10 ni home isolation da lainaba madi masana masagi haksangi phibam yengsinjanaba pautak pigadabne covid care facility dagi discharge tawraba matungna kariguma miyoy aduna amuk hana lehau kok ngawba natragana sor honba wabigi layong ulaklabadi athuba matamda covid care center natragana state covid helpline gi control room number 1800345318 ta natragana mari lainaba district covid helpline number da pau 4 kadamni swari serol asna makhatana hai mayai oina naba anaba mana oxygen saturation sada 95 amadi hena numit marini maintain tawba ngamlaba amadi numit humni oxygen amata mathau taraktraba sor honbigi awaba leiraktraba antipyretics thadrabasu lehau taraktrabadi numit 10 ni leiraga discharge tawbu yagani amasum discharge tawdringagi mamangda test tawbigi mathau tadre discharge tawbigi matamda miyedu numit 3 nidi yumdo home isolation tawduna lainaba madi masagi haksangi phibam masana yengsinjanabagi pautak pigadabane amasu mayai oina naba adubo oxygen di sijinaba anaba singi oina lehau numit humni gi manungda phatraba amadi oxygen therapy makhatana mathau tarabadi asigumlaba anabadu symptom ulaktraba amadi oxygen saturation numit humni thangnana maintain tawba ngamlaba khaktada discharge tawgadabani amasum discharge tawdringagi mamangda test tawbigi mathau tadre atopa laina ka loinana HIV transplant recipients sing amadi malignancy leiba yamna kana naraba singidi mapung fana phagalaba madi anaba duna layong amata ulaktabaga loinana RT-PCR test negative ulaklaba matamda discharge tawgadabani hainsu pausna mexing pali adu myam ngasigidi matang ase lusinjarage aduga pathok bru suki lan ki kya yaurs myam nga pigene duga marathana dum maru ibi pausing lagadi suidana myam update pizara kena manipur top channel gi mekedi gi thamjari and thank you.